ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦ ꯑꯣꯏꯔꯤꯕ ꯍꯨꯌꯦꯟ ꯂꯟꯄꯥꯎ ꯑꯃꯗꯤ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ एडिटरꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯄꯥꯎꯆꯦꯁꯤꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯂꯣꯀꯦꯜ न्यूज़ साइटोंदा हाना प्लान तौरगा थमलंबा आईडी मरी पोखाइबदा मिचमनी सोक्ले पोखाइद्रिबा आईडी अमा डिफ्यूज तौदना लेरी आईडी पोखाइदुना मियोय अनि सोहन खिबगी केस एनआईए दा सिनखरी होम मणिपुर प्रेसिडेंट रूल लेंगाक लाकपदगी लॉ एंड ऑर्डर की फिबम फगलकले हाइदुना लेंगाक पारिबा सिंगना मियामदा कयारक हन्ना थाजबा पीखरबसु चिंथक्तगी नोमै कापथरकपा अमदी बोम कापथरकपदगी थौदोक लेप्तना अदुमक थोकली ngasisu ayu amambada Bishnupur district ki manung channa leiba Saiton Nganukon ward number 5 ta kuki military chingnaba singna mangjungnana plan tawduna thamlamba IED mari pokhaibada michamani soktuna laikanakri bom pokhaibagi thodok aduga mari leinana makha tana thizin humjinabagi damakta Manipur lenga ki home department na NIA da case sinakri lamdam asida thokliba irang asina maram oduna Saiton Nganukon hariba mafam asida leiramba मिटई सिंह साफगदब मफमदा लांजिनदुना लैरिबनी मफम अदुबु सेंट्रल सिक्योरिटी फोर्स सिंह ngak senduna मिटई अमता चंगहंदना ngasi फावबा थमलखिबनी अदुबु ngasi अयुक पुंग 5 मिनिट 9 रोम ताबा अदुवाइदा खंगौदना बोम अमा पोखाइबगी मखोल मनाक नकपदा लैबा मियामना तानखि लोनना अयुक पुंग 3 तारकपदा अदुवाइदसु अनिशुबा बोम अमा पोखाइरखि मखोल अदु कदोमदगी लाखिबनो हाइदना मियामना थिरकपदा साइटोन nganukondagini haiba khangba ngamखि Relief camp da changzafam lauduna laiba nganukon gi IDP sing amadi manak nakpada laiba miyamna mafam aduda changsilakpa matamda ngak senaba laiba security force sing maruina CRPF personnel sing di kari amata thokidabagum ningaidana laithoklamba thengnakhi madudagi penadraba miyamna namfuda changsinanaba hotnaduna security force sing ga muknaraba matungda makoi masa masa gi mayum tamna changsinki pokhai khiba bom ani adu Saiton Nganukon ward number 5 ta kuki singna mai thabada chitha hoba yum amada pokhai bo oiramki Manipur da thokliba irang asi haurakpadagi mitai amata changhandana lairakhiba mafam aduda matau karamna bom pokhairam libano admadusu CRPF leiba post gi meter cha marom tamak chatlaga leiba mafam da haiduna akanba maungda security force singna ningai sangdana duna bom pokhai kiba mafam da yengsiluraba matungda halakpagi lambida khanghauduna bom ani thangna thangnana pokhai rakhibani maduda Saiton mayor lekadagi soibum sanatomba apokpa leihidraba angaubi amasung Saiton hayaikon maning lekadagi nongthongbam induvala mapureba leihidraba and Vishwajit soktuna Jennings hospital da pukhatuna laikanakhi mafam maduda security force na thibo humbagi thabak chathabada pokhaidriba IED ama leiramba thengnakhi bom adu diffuse chawnanaba haiduna nungthil pung ani tarakpa aduwaida miyam takthoraktuna thamki Central Security Force ki maikadigi bom adu diffuse chawnanaba fana kanna hotnarabasu numidang wairam pung taruk tarakpa aduwai fawta diffuse chawba ngamdabadagi hayeng diffuse chawragani hairi President rule lengak sangdukpana yananaba pokhai hanba oigani imagi maira Manipur da thokliba irang asi India lenga ki proxy war ni haibasi miyam na ngangeduna lakhiba kuire ngasi Saiton Nganukon da bom pokhai khiba adusu Manipur da president rule lenga sangdukpa yanaba pokhai hanba oigani haina imagi maira gi convener thokchom sujatana fongdokri ngasi ayuk Saiton da bom pokhai bagi thodokta michamani soon kiba aduga mari leinana imagi maira gi convener thokchom sujatana luchingba miyoi kangbu amana Manipur lok bhavan da governor Ajay Kumar Valaga unaduna marik chumba white paper ama puthoknaba taksilamlaba matungda paumi singda wafam singasi fongdokhibani mahakna makha tana hai mamang chahi gi lising ani ga kunga mangagi December 13 tasu tolbung bangla fawak chaw ikhai gi IDP singna masagi mayumda hanjinba horakpaga kuki khulai paiba singna nomai kaptharakpagi thodok thokiba laikre madugi white paper numit mangani gi maningda puthokadabani haikraba namsinduna leiri maragasida ngasi amuk Saiton da bom pokhaibagi thodok asi amuk thokle bom pokhaibadagi soklaba michab ani adugi maral karino Central Force ngak senduna leiriba mafum aduda kuki su group na bom plan tawga micham ani sokhan ki bahaibasi governor na lengak na haitabagi khudamni haina governor masada thamlamki governor gi maikadagi high level security meeting pangtokuna operation chathagani haina phongtuklamki adubu operation tawba haibasi
तंपाक खक्ता नतना चिंगदसु तौगदबनी मणिपुर प्रेसिडेंट रूल लेंगाक लाकपदगी चिंगदा ऑपरेशन चथई हाइबा तोइने तादे तंपाकता खक्तनी ऑपरेशन चथरिबा तोरबुंग बंगलादा कुकी खुलाई पाइबसिंगना चिंगथक्तगी नोमै कापथरकलगा हैरोक्ता ऑपरेशन तौबगी थौदोक लेख्रे लेंगाक असिना चिंग अमसुंग तम अनिमक्ता मानब मियें येंगदबा मियामना लेंगाकता थाजब लेत्रे गवर्नर अजय कुमार वलाना कमिश्नर दा हेरो तारबसु मणिपुर दी जेरो तारे हाइना पाखुम पिरमखी hard copy na pindala white paper ko 5 days ago da press na suta uba ado mo masama-sama da su DCP ado lagi secretary advisor ado lagi chief secretary ko na mo lapi daga lai na riba ai ba dito bung bangla da taw ba taw ki matang da su ai president ko lai ba dina kamay na ko lai no ai na ado ma lai na da mo kasi sai do na mo communicate da ko taw ai ba sai praja ni pa pa so ai na maram mo ra मासे अच्छी से नहीं के जिंदगी हालत नहीं है तो ना है बा अरे तो कोई ना हालत अगर को कोई ना है नहीं है तो ना नहीं ना बदेगी आई ना माइक चार्ज ले बकरी माना चला का सु है तो ना है तो लेकिन माइक की चार्ज kan waktu ऐसा kan waktu IS officer tu ना वाई तो शाना है मैं मचा तो माइक मम्मी तो मैं मम्मी तो करी बगा साइड तो पता सुमन है बा suman kawi maga kami darawai sana apa matabsa kai matangin na kai da mana hai da ko ani kan wona ni chamo ado ai na es mai to na hana ki to ko problem ma ko ni matab ka adu di wife ko ko hai na da lai da ga em ka to sita bai da to ma lai da do ngasi ko to sila ko sin bara ko da ga bazar ko na masi ko si ya ni hai ba de ki di ma to na ba bu di lai te ma di appointment bi be ki matab si hai ba ma ro ya na hai ma ko ni da yo ra ai na rai na ko mai ba ta mi na hai da ai na to tari pare mal yo ka de ha na mal ap ko ko ngai da ni hai da hai ba de ki ma se ni da ra da अंडमान निकोबार अथौबसिंगी खोंगोल लीरुनबा खोंचत लमथाख्रे मियांगी खोलावगी मतुंग इना पीआर थमलखिबनी पीआर सांगदोकपा नत्रगा लेंगाक सेंबर सेंटर गी यकादा लेरी सुसिंद्रो मणिपुर की अथौबा इपा इपू सिंगी खोंगोल लीरुनबगी दमक ngasi ayuk Patriotic Rights Forum मणिपुर की सेक्रेटरी राकेश नावरना लुचिंगबा मियोय कुनगनी थोइना साबा खोंचत लोइसिंग मणिपुर की सेंगलबा लाइफमलेन ओरिबा कंगलादगी अंडमान अमसुंग निकोबार की दमकता मणिपुर थादोख्रे हारिबा खोंचलोय कुनगनिथोय अदुबु हानगी फॉर्मर मिनिस्टर KFN PD की खुराई FC की MLA लेशांगचन सुसिंद्रोना लमथाखी थौरमदुदा PAWF मणिपुर फोरम प्रेसिडेंट याइस्कु ख्वारकपम अमसुंग फोरम असगी प्रेसिडेंट नावरेबम खंबलुवांगसु सरुक याखी जनवरी 5 दगिना जनवरी 13 फाउबा नुमित मापनी चुमना चटकदौरिबा खोंचत अदु लमथाबगी थौरमदा अथोइबा मिथुंगलेन ओइखिबा हानगी फॉर्मर मिनिस्टर लेसांगटेम सुसिंद्रोना पाउमिसिंगदा फोंदोखिबदा अखोइना अखोइगी इरैबाकी दमक्ता थौना फना थवाई कटखरबा इपा इपू सिंगी खोंगुल लीबा अमदी इकाय खुमनबा उत्पा हाइबसी ngasi मिरोल अमदी तुंगदा लाकदौरिबा मिरोल की तौफम थोकपा थौदांगनी Patriotic Rights Forum मणिपुरना अंडमान एंड निकोबार लिसिंगमगा चनिपानगा मौद्रागा माथुगी मतमदा लोई थाखिबा अथौबा सिंगी खोंगुल लीबगी खोंचत अमा ngasi चटलिबसी अफबा खोंथांगनी खोंचत असिगी दमक्ता आइहाक चौथोकचबा पोई मरमदी अखोइना असुना खोंगुल लीरुबा असिना अतोपा जातिगी मियोय सिंगसु अखोइगी इपा इपू सिंग अदुगी मरमदा हेना खंगनगदौरिबनी हाइना फोंदोखी नाकल अमरोमदा मणिपुरदा प्रेसिडेंट रूल सांगदोकपा नत्रगा सांगदोक्तबगी मतंगदा पाउमी सिंगना हंगबा वाहंगी पाखुमदा हाई मणिपुर पीआर लेंगाक मखाताना सांगथरकपा नत्रगा सांगथरक्तबा हाइबसी सेंटरना लेपकदबनी मणिपुर लेंगाक लेनिंगै मतमदा पीआर थमलो हाइना लाउरमलगा हौजिकना पीआर लेंगाक पामद्रे लेंगाक सेमलो हाइना माइकै कयादगी मियामना लाउरकली अनौबा लेंगाक अमा सेमलकपा नत्रगा सेमलक्तबा हाइबसी सेंटर की वारेपना अरोइबा ओइगनी हाइना फोंदोखी आई मीडिया की कनो से इबीदी हाइगद्रा अखोगी कनो द खबर दगा कई हापै से आई याम इकाइजे तसेंग हागन पाउसी ओइथोकप याबा हाइबा मुगा ओइथोकप यादबा हाइबा मुगा अनि लेगनेबा ओइथोकप यादबा सिनो खल्ला खल्ला इरे कई काना दोइन मरमदी इस द ऑप्शन अनि खतने आइडर डिसॉल्व तोबमा आइडर सरकार सेमा अदुना ऑप्शन अतोपम तो लेते
मरमदि नसाई इंडियन कॉन्स्टिट्यूशन की मतुंग इनदी हाइबा अखोगी अनी से था अनी ताम अनी है था तरुक तरुक की ताम अनी से सांगतोखरेबा अदुई मतुंग ने मखा ताना सांगतोखपा यादेबा सांगतोखे है ऑल इंडिया पुनः इमरजेंसी लाउथोक्ताबनेबा अद यारोइदो पोनेबा आइदर रिजोल्यूशन तौबमा अनत्र आइदर सरकार लापमा अनी तो खतनेबा अद मयामसिना कमाइन तौबनो खंगदे मीडिया सिंगी पाउ से कराइदे लापनो अरे सोर्स अन हाइरगे हेत यारब्रा गाइस जोई खितंग मसवाइदे खितंग आई नुंगाइतो पावे अदुगा सरकार सेमक्तबदुदि गवर्नमेंट ऑफ इंडिया कनोद सिन्ना थोखरमनिना नसाई प्रेसिडेंट रूल लाओ प्रेसिडेंट रूल पामी ना लाओगिबा टीवी डिस्कशन दो ओइबि याय स्ट्रीट त थोगा लाओगिबा म्याम सिंदो मधुगी नसी फोल दुने बलाइसे अदु नसी प्रेसिडेंट रूल लाए प्रेसिडेंट रूल पामसिंदुगी निंगबा थुंगे होजी कनो कांग्रेस ना डिजोल्व तौबा पामे अदु कांग्रेस की निंगबा थुंगे अदुगा होजी अतोपा प्रजासिंगना प्रेसिडेंट रूल पामदे हाइबदुगी अदुदि मोइना लाउबदि मतुंगिना लाखपा तामने अखोइगिदि डिजोल्व तौगेरा तौरोइरा गवर्नमेंट ऑफ इंडिया ने डिसीजन लौबदो अखोइदि याब तामने अखोइना पिथोरमनिना सिन्ना थोखरमनिना प्रजा की डिमांड्स दा माइकेदा प्रजा की एगेंस्ट तौबा याब नतबिना मतमदुगी खोलाउदा अखोइ प्रेसिडेंट रूल पामजे अदुम चखरबनिना अखोइदि अखोइ कई हायरुनी होजी अखोइने प्रेशर तौरे सरकार अनौबम सेंबियोना हे अखोइने सरकार अनौबम सेंबियो हाइने कनागुम XYZ खरना इन्फ्लुएंस यावबो माले अखोइ स्वाई वैली की मिजिना तो नोमे हेता कापलकनी अमे हेता तौलकनी अखोइ हाइबा गमदे लालू प्रसाद यादव की मथक्ता ट्रायल स्टे तौनबा हाइरखिबा दिल्ली हाई कोर्ट ना याखिद्रे राष्ट्रीय जनता दल की सुप्रीमो लालू प्रसाद यादव की मथक्ता IRCTC स्कैम केस की मतंगदा चार्ज कयामा फ्रेम तौरखिबा अदु दिल्ली हाई कोर्ट ना स्टे तौबा याखिद्रे लोइनना CBI दा लालू प्रसाद ना चैलेंज तौरपा अदुगी पाउखुम पिरकनबा खंगनख्रे दिल्ली हाई कोर्ट ना लेबाक असिगे सेंट्रल ब्यूरो ऑफ इन्वेस्टिगेशन दा नोटिस अमा इश्यू तौदुना IRCTC होटल चैंडर स्कैम की मरी लेना ट्रायल कोर्ट अमना थोरखिबा ऑर्डर अदुबु लालू प्रसाद यादव ना चैलेंज तौरपनी हारिबा चैलेंज तौरपा पिटीशन अदुगा मरी लेना CBI ना पाउखुम पीगदौरी दिल्ली हाई कोर्ट की जस्टिस स्वारारा कांता शर्मा की बेंच ना CBI दा रिप्लाई पिरकनबा खंगनखिबनी लोइनना हिरम अदुगी मतंगदा थासिगी तरागा मरीदा मखाताबा हियरिंग चथगदौरी बेंच अदुदा मखा तारदुना हौजिक लैरिबा फिबम असिदा ट्रायल कोर्ट की ऑर्डर अदु मतम खरगी ओइना स्टे पीबगी वाफम अदु याखिदबनी लालू प्रसाद यादव की माइकैदगी सीनियर एडवोकेट कपिल सिबल अमसुंग मनिंद्र सिंहना ट्रायल कोर्ट की प्रोसीडिंग सिंह अदु स्टे तौननबा हाइरकपनी लोइनना था अमगी मनुंगदा विटनेस अनि अमसु एग्जामिन तौगुनबा लोइख्रबनी जस्टिस सोराना कांता शर्मना कपिल सिबल अमसुंग मनिंद्र की वारोल सिंह अदु तारबा मतुंगदा CBI दा रिप्लाई अमा फाइल तौनबा हाइख्रे लालू की माइकैदगी ngana लाखिदबा मरमना ट्रायल कोर्ट की ऑर्डर अदुना पास तौबा हनखिबनी हाइरी पनबे याबदी ममांग चही की अक्टोबर 13 दा दिल्ली की राउस एवेन्यू कोर्ट ना लालू प्रसाद यादव महाकी लोइनबी राबड़ी देवी अमसुंग मचानुपा तेजस्वी यादव अमसुंग अतोपा चैनबा सिंगी मथक्ता IPCC की मखादा चीटिंग अमसुंग क्रिमिनल कंस्पिरेसी लोइनना प्रिवेंशन ऑफ करप्शन एक्ट की मखादा क्रिमिनल मिसकंडक्ट चार्ज कयामा फ्रेम तौरखिबनी लालूना यूनियन रेलवे मिनिस्टर ओरिंगैदा महाकी फर्म अदुबु लाना सिजिनदुना अखनबा पार्टी खरदा कानबा पीरगा पब्लिक एक्स चेकर दा मंगजबा ओहनखिबनी हाइना मराल सीरी 6 शेड्यूल की वरी सानबा थिंथरकपना ले कारगिल की सिटीजन ग्रुप सिंगदा खोशाउनबा फाउरकले लद्दाख यूनियन टेरिटरी दा कारगिल डेमोक्रेटिक अलायंस अमसुंग ले एपेक्स बॉडी गी माइकैदगी लैंगाकने यूनियन टेरिटरी अदुदा 6 शेड्यूल चटनाबगी वरी सानबगी मतंगदा लौरिबा मतम असे थिंथहले हाइरदुना खोशाउनबा फाउनरकली पॉलिटिकल सोशल ट्रेड अमसुंग लाइनिंग की अपुनबा ग्रुप सिंग ओरिबा KDA अमसुंग
LAD na laibak asigi Ministry of Home Affairs pu maral siraduna group sing asigi maikai apunba report ama makoina taliba demand sing adu yauna punsin khibani demand sing gi manungda mafam aduda 6th schedule chana hanba amusung lamdam adubu statehood piba yauri ngarang Kargil da pangthokiba miyam gi oiba mifam amada KDA gi chairman 𝐋𝐢𝐯𝐞 center gi maikai Ladakh Union Territory da ulakriba meeting aduda pendaba fongdokhi mamang chahigi September 23 da leda thokiba hingsa gi protest adugi matungda Ministry of Home Affairs ki ahanba round gi wari sanaba loikrabani maduda Home Department gi maikai dagi demand sing adu aiba draft oina submit tawrklaba matung numit humni gi manungda makhata ba wari sanasi harakhibani KDA amasung LBA gi aponba report adu mamang chahigi November thada pikraba matung Hauzik fawa Ministry of Home Affairs na karisu nachungdaba mawongda tumina laithokli haina mifam aduda fongdokhi Center bu maral siraduna Ladakh ki miyam gi akhang kanba bu changyeng tawri haina fongdokhi baga loinana Kargil amasung le ani gi lingjel manaba adubu center na mache tana thugaina ba araiba lalong sing seasonai haina su fongdokhi Center na le amasung Kargil da lairiba Buddhist amasung Muslim singi marakta singchep thaba pamli makoina aikoi gi masel gi marakta khatna handuna constitution gi makhara yamna matik charaba demand sing adu mayai chaman hanaduna honarak lalongni Karwalaina Ladakh ki miyam da appeal tawduna LAB amasung KDA bu mapangal solana ba center na lokhalakriba thabak thoram sing asigi langda thudana ba haiki Ladakh ki miyam gi khangba yaba thona sing adu loidringai center na matik chaba wari sanabagi matam leptuna achumba demand sing adu pinana ba takshinki Maduda sunatana climate activist Sonam Wangchuk kudakta thadokna ba demand su yauki Apple company na India da saba iPhone yolmada $1 billion yankai yaukre India da lariba Apple company na laibak asida saba iPhone sing miram da export tobaga changadu kumja lising aniga kungamanga da $1 billion yankai yaubagi record thangkri Masina laibak asigi electronics manufacturing da lamda lenga ki production link initiative scheme gi makhada paikhatuna chawna mai pakpa ama ori haina Union Electronics and Information gi minister Ashwini Vaishnaw na fongdokri Vaishnaw makha tarduna yamlaba senfam gi iPhone sing export toriba asina utpadi maru oina smartphone laibak asida malem gi electronics gi manufacturing hub ama oirakpadagi achoba thodang loriba adu mayek sengna ulle mahakna mahaki social media post khongthang asibo Prime Minister Modi gi makhada paikhatpa Make in India gi mai pakpani loinana producer economy ama oirakpadagi khongthang da chumna changshilibani haiki $1 billion yankai asi India gi paisa da onthokpa matamda lupa crore lakh mari ga dasmi yankai ga mathoilom oiribani senba chahi lising ani ga kunga manga kunga taruki ahuba tha mapalda Apple company na India da $1 billion taraga taruk lom oigedaba iPhone sing miram da export tawki company asina India lenga ki smartphone PLI scheme lising ani kungani thoida saruk yakhibani madugi matungi da laibak asigi electronics manufacturing ecosystem da khwaidigi chawna saruk yaba company singi manungda ama oirekli masida sunatana company asina India da direct natraga indirect job oina miyoi lakh 3.5 da kanaba pikri India gi mapan laibak ki thaushilasi United States ki khabamnungda laikhrabra Congress laibak sigi mapan laibak ki thaushilasi hauzi United States ki khabamnungda laikhrabra haina Congress party na wahang kya hanglakri laibak asna Russia dagi thau laibagi chang hantanduna US President Donald Trump bu haraw halle haina fongdokraba matungda Congress party na Narendra Modi na luchingba lengakta singthaningai oina singnaraduna Laibak asig mapalam gi thoshil sing as United States ki khabamingda laikre haina maral sirakri US President Donald Trump na India gi matakta awangba tariff sing thamjinduna kian khangan khraba matungda amasung Russia dagi makhata na thau loba leptrabadi India gi thau gi pothok sing mapa laibakta thadokpada athingba thamgani haina fongdorakpadagi Congress party na Narendra Modi na luchingba lengakta wahang kaya hanglakhibani Social media da thadar Congress ki party ki warol amada laibak asigi Prime Minister Narendra Modi asi US ki apamagi matungina thabak towi haina maral kaya sirakhi India na Russia dagi thau leiba hanthaduna PM Modi na US
President Donald Trump pu harauhalle haiba wahi asina amuke hena Congress Party na singthaningai oina attack tawrakhibani. IAS officer amagi asan mayumda hanglamba sex racket thukaikri. Uttar Pradesh ki district ama oriba Prayagraj ki Kinderganj ki mafam amada hanglamba sex racket ama police thukaikri hairi. Sex racket adu nupi IAS officer amagi asan mayumda kanglon gi wangmada chalairambani hainasu police na phongdoraki. Mafam adu da lairiba miyoi singna wakalakpadagi Prayagraj police na asan mayum adu da thibo humbagi thabak sing chathakibani. Police thamlapa warol amada ayuk nungchil amasung numidangi matamda nupa amasung nupi kaya yum aduda toina chathuk changsin tawba urakpadagi yumlon nabada lairiba miyoi singna chingnaba hengalakpadagi police paw pirakhibani hairi. Police su chingnaningai oiba thabak kaya chathare haibigi thajaningai oiba paw fangbadagi khanghaudana mafam aduda thiba humbagi thabak chathakibani. Police yum aduda thunglaba matungda thong hangdoknaba ingit pirabasu thong adu hangdokhide. Police na makata na yum adu da namduna changsilaklaba matungda tongan ba ka singda nupa amasung nupi kaya na pamdaba film singda lairamba thengnakibani hairi. Police na chathakiba thibo humba adu da tongan ba ka singdagi nupi mari nupa mari fagatkibaga loinana sex racket adu bo chalaibada maruiba thodang loba miyoi amasu faba ngamki hairi. Aroibada US na Venezuela da landabada sikhiba singi manungda Cuba gi lani kuntragani tho yauramli. United States sa khangawdana Venezuela da landaduna President Nicolas Maduro amasung mahaki loina bida chathakiba military operation da Cuba gi lani kuntragani tho sikhi haina phongdokri. Cuba laingakna phongdorakpa warol amada leihidraba lani singi mafamda ngasi amasung hayeng numit nini chutnai kai khunaba utpaga loinana makhoigi aroiba mathau mangam pangthoknabagi thorangsu laukhoklagani hairi. Venezuela lengang na haijorakpadagi Cuba gi lani sing mafam aduda mathau tawraktuna leirakhibani khanghaudana US na landarakpadagi Cuba gi lani sing adu leikhidabani haina Cuba lengang chalaiba Patriotic agency na phongdorakhe. Cuba si Venezuela lengang ka anakpa mari leinabada natana chahi kayamarum Latin America gi leibak ama oriba Venezuela chathaba operation singda leibak adugi mateng pangnabagi damakta Cuba gi military amasung police force sing thaduna lakhibani. US na khangawdana chatharakiba operation aduga mari leinana Venezuela gi Minister of Defense General Vladimir Padrino na state television da US landaraktuna lanmi sing amadi michom kaya hatkre haiki. Attack aduga mari leinana US President Donald Trump Air Force One manungda pawmi sing da phongdokladuna Cuba gi miyoi sing yamna sikre adumapu US ki lanmi sing di amata sikhide hairi. Nakalamaromda US Senator Lindsey Graham na Washington da chathakiba military operation adu yamna pak chawba landa amani haina phongdokpaga loinana Cuba gi nimit masing thiba hoba yare haina su Jackson warol thamki. Cuba si communist lengakpa dictatorship ni haina phongdok aduna lengak asina priest amasung nansingda natana makhoigi miyambu faba amasung hatpagi thabak sing chathai haina su Graham na maral sikhi. Northeast Window TV na sandokchariba nungthilgi pau pathokchaba matang asida loishinjare miting tabiri bapumna mapu amuka suhana khurunjari. Football bu thawai haksang yauna pamliba miyoi singidamakta yamna nungairaba paw ama puduna lakchari madudi first CPC trophy 9A side state level open football tournament ama lagliba kumja lising aniga kunga taruki January ki tari taragani pandagi hauduna Chingya People's Club Yairipok Ningthaunai Chingya Laikai na sinduna Ningthaunai playground da pangthoklagani tournament asigi form ngasi maktagi fangbiragani tournament asigi pricing di winner prize da rupees 1 lakh with trophy, runners up da rupees 70,000 with trophy, best discipline da rupees 7,000 with trophy, best goalkeeper da rupees 5,000 with trophy, top scorer da rupees 5,000 with trophy, best player da rupees 5,000 with trophy asina chingbani.
registration fee na sumetagi rupees 7,000 khaktamak oigani form thousand bagi aroiba matam lakliba January ki tarik taragani thoida oigani manager meeting na January ki tarik taraga manga da oigani akupa marol gi damakta pizariba contact number sing asida paw fawbiru contact number sing adudi 8837447610 natraga 8787882150 amadi 60093969994